ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯗ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯃꯒ ꯊꯥꯖꯅꯕ ꯂꯩꯇ꯭ꯔꯒꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯒꯁꯨ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗꯒꯤ ꯂꯥꯏꯕꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯊꯥꯖꯅꯗ꯭ꯔꯤꯕꯁꯤ ꯑꯃꯒ ꯊꯥꯖꯅꯕ ꯂꯩꯇ꯭ꯔꯒꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯐꯅ ꯌꯥꯝꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯕꯁꯨ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ 3 ꯁꯨꯕ ꯁꯦꯁꯟꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ 5ꯗ ꯒꯕꯔꯅꯔꯅ ꯄꯤꯈꯤꯕ ꯑꯦꯗ꯭ꯔꯦꯁꯀꯤ ꯃꯇꯥꯡꯗ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯃꯣꯁꯟ ꯃꯨꯚ ꯇꯧꯗꯨꯅ ꯊꯦꯡꯛꯁ ꯇꯧꯈꯤꯕ ꯑꯃꯗꯤ ꯗꯤꯄ꯭ꯌꯨꯇꯤ ꯁꯤꯑꯦꯝ ꯂꯣꯁꯤ ꯗꯤꯀꯣꯅ ꯁꯦꯀꯦꯟ ꯇꯧꯈꯤꯕꯒꯤ ꯈꯟꯅꯔꯛꯄꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯏꯕꯣꯕꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯃꯒ ꯊꯥꯖꯅꯕ ꯂꯩꯇ꯭ꯔꯒꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯒꯁꯨ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯦ ꯑꯣꯖꯥ ꯋꯥꯐꯝ ꯑꯁꯤꯗꯗꯤ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯒꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯗꯒꯤ ꯍꯧꯈꯤꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯄꯣꯖꯤꯁꯟꯒꯤ ꯂꯨꯆꯤꯡꯕ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ MPCCIꯒꯤ ꯄ꯭ꯔꯁꯤꯗꯦꯟꯁꯨ ꯑꯣꯏꯔꯤꯕꯀꯣ ꯍꯥꯟꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯌꯥꯔꯛ ꯑꯣꯏꯕꯤꯔꯛꯂꯕ ꯑꯍꯟ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕꯣꯕꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯩꯅꯅꯤꯡꯉꯥꯏꯅꯤ ꯑꯗꯣ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ 53ꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝꯕ ꯂꯩꯔꯤꯕꯅꯤ ꯈꯨꯟꯗꯥꯔꯤꯕꯅꯤ ꯑꯗꯨꯒꯤ ꯁꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯑꯣꯏꯅ ꯂꯩꯔꯤꯕꯀꯣ ꯃꯔꯛ ꯑꯁꯤꯗꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯠ ꯍꯨꯝꯐꯨ ꯂꯩꯔꯤꯕ ꯁꯦ ꯃꯁꯤꯗꯒꯤ MLAꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯂꯣꯏꯅꯃꯛ ꯊꯥꯒꯠꯂꯛꯏꯅꯦꯕ MLA ꯑꯣꯏꯅ इलेक्शन मतमदा भोट तौरगा थगदा लेनेबा अदुगुम्बा कांग्रेस प्रूफ सिंगी अखोगी लुचिंगबा ओइरेबा अखोगी एमएलए सिंग अदगी मयाम पुनमक्तो अदुगी मरक्ता अमगा अमगा थाजनबा अखोगी फदना अखोगी पुरकपा मसि ngамदा तारगदी अखोगी मणिपुरदि शांति ओइबसि ngमोय हाइबनेबा हाइबसि याम चुम पोलमनि मयाम गे लुचिंगबा ओइरेबा मयाम इलेक्शन दा कारगा भोट कारगा थादरा कारैबा एमएलए हुम्फुसकी मनुंगदा अमदि लैखिद्रेको लेमहुरिबा अखोगी यांखै मापलसे सिफावदा अखोगी फजरा अखोइसे मियामगी मिहुनि मियागी हाइबिना भारत संविधान पीरिबा अखोगी वथोमंगमसे अखोइ मसे खंग तौलेना अखोइ मसे पुन्ना तासनरबा ngमद्रिबा सेनदि लोइरेने मियामगी इमुंग अमदा ममागा मपागा नुसिना ताजन सोनबेलगा मसामबसु सेमनबा खोनबा तौनबा होदोदो ममागा मपागा दो खनदना उनबा यादर लेरगदि मसामबसु सिनु कांकुंग साइरेने अदवाइन तौदरा कोई मणिपुर लेरबा कोई लेमहुरबा कोई MLA यांखै मापल अमदे लेखिद्रे अदा हाइसिबौसे अमत्ता कोई अमत्ता ओइना थाजनरगा कोई मोइ पुंजनबा ngमदबा अम ओइना लेरे अदुनी मचिदने अखोगी मोइगे सिदा अखोगी कनो शेप लीडर ओइदबा कनो ओपोजिशन लीडर इबोबिना फोंदोकेबजे अदना मसे अखोगी थाजनबा लेरबा मणिपुर से अखोई अमत्तनी मणिपुर आइन हाइजबदो कुकीगी लमनी हाइबा मैतेगी लमनी हाइबा नागागी लमनी हाइबा मैते पांगंगी लमनी हाइबा अमत्त लेते पुनमुक नगाकिनी मयामगनी हाइबे थाजनबा लेरबा अखोई असे मियामगी मिहुतनी अखोई इलेक्शन मियाम थागलकपनी अद मियागी मिहुतम ओइबगी भारत संविधान पीरबा थोंग चपसाना पांथोकनी मणिपुर अपुनबा सक्तम काहेलोय हाइबा चपसाना दु खनमंगमगा लगा मिनरगदी अखोगी अमगा अमगा थाजनबा बदु लेरगदी इंग तप शांति ओइबलम अदु हिरम ओइगनेबा अदुननी अखोगी ओइबोबिना हाइरबसे अदुना असेंबली सेशन फम पाउरा असेंबली सेशन फम सरुग याबा हाइबसे MLA अमदुगी बागी ड्यूटी नि तंगाई फदना तौदु याद्रबने हाइबौदा अदुबौ यावबो ngमद्रे यावबो तारगासु वर्चुअलगी खुतांग यावरे मसामक यावना फंग प्रेजेंट यावबो ngमद्रे अदुनदि अखोई अमगा अमगा थाजनबदु लेइरब्रा लेइतब्रा हाइबसे पब्लिक डोमेन दा इंडिया गवर्नमेंट की ममांगदा इफोंग फोंगनो उतले मसिमक्ति अखोई फजब नते अदरा अखोई अमगा थाजनबा लेहिनसि मणिपुर लेइरबा अखोई इंडिजिनस पीपल सिंचे कनानो हाइबदो मसक खंगोक्सि इंडिजिनस पीपल रतब सिंग पुनमक सिंगदो लोगी मतुंग इनको मोइ डिपोट तोसोक्ति मसागे दब हातो हनगेसि हाइबसि अखोई अचुम कोंथांग अमदेबा अदमसि पुनमकसि अखोई मियामगी मुद ओइरबा सिंगसिना वखल ताबताई लेंगाक सासल गी पाइनबा होनबा मतमदा इंडियन कॉन्स्टिट्यूशन MLA ममना पीरबा मगी मथोमंगमदो फजन मसक खंगताई अदो मियाम हाइबसि सोरदि मियांगी खोलाउसे सोर खोलाउनी मियाम रा कोई इलेक्शन मतन बोट थादरगा कोई अखोद मियांगी म्यूट ओइन पिरखिबनी मियांगी म्यूट ओइबा कोइना लोतना खोतना अमगा अमग उनबा याद्रगदि कमाई तौदरा मियांगी म्यूट ओइदोरिबनो कमाई तौदरा अखोगी अफबा लगा ओइदोरिबनो
ꯃꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯥꯎꯕ ꯌꯥꯎꯕ ꯉꯝꯗꯕ ꯍꯥꯏꯕꯁꯦ ꯀꯔꯝꯕ ꯊꯥꯛꯅꯣ ꯍꯥꯏꯕꯗꯣ ꯃꯣꯏ ꯃꯁꯥꯅ ꯃꯣꯏꯅ ꯋꯥꯍꯪ ꯊꯣꯛꯑꯦꯕꯀꯣ ꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟꯗ ꯌꯥꯎꯕꯤꯔꯤꯕ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯁꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯁꯦꯁꯟ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯁꯛꯇꯤ ꯄꯤꯕꯅꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯁꯦꯡꯂꯕ ꯑꯩꯈꯣꯏ ꯂꯥꯏꯆꯪꯅꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯇꯧꯕꯁꯦ ꯍꯥꯏꯕ ꯈꯪ ꯌꯥꯏ ꯑꯗꯨꯅ ꯑꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃꯅ ꯋꯥꯡꯅ ꯂꯣꯏꯗ ꯑꯣꯔꯗꯔ ꯐꯤꯕꯝ ꯐꯒꯠꯂꯦ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯟ ꯇꯥꯈꯤꯗ꯭ꯔꯦ ꯑꯗꯨ ꯇꯧꯕ ꯌꯥꯔꯦ ꯑꯗꯥ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯅ ꯂꯥꯎꯕꯗꯨꯅꯗꯤ ꯀꯥꯟꯅꯔꯣꯏ ꯑꯗꯨꯅ ꯑꯗꯨꯒꯤ ꯂꯣꯟ ꯑꯣꯔꯗꯔ ꯐꯤꯕꯝ ꯐꯩ ꯑꯃꯁꯨꯡ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟꯗ ꯑꯗꯨꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯑꯦ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯐꯥꯎꯕꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯌꯥꯅ ꯌꯥꯎꯕ ꯉꯝꯗꯕ ꯚꯔꯆꯨꯋꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯌꯥꯎꯕꯒꯤ ꯁꯔꯨꯛ ꯌꯥꯔꯤꯕ ꯃꯔꯝꯗꯝꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯐꯥꯎꯕ ꯂꯥꯛꯄ ꯉꯝꯗꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯁꯦꯡꯕ ꯂꯥꯏꯁꯪ ꯐꯥꯎꯕꯁꯤꯗ ꯆꯪꯉꯀꯥꯟꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯌꯥꯎꯕ ꯉꯝꯗꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯈꯟꯕꯤꯔꯣ ꯑꯗꯨꯅ ꯃꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯟꯒꯨꯝꯁꯤ ꯑꯗꯨꯅ ꯑꯣꯏꯕ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯊꯥꯖꯅꯕꯗꯨ ꯑꯃꯒ ꯂꯩꯔꯒꯗꯤ ꯏꯪ ꯇꯞꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯊꯥꯖꯅꯕꯁꯦ ꯁꯣꯏꯗꯅ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤꯒꯤ ꯊꯥꯖꯕꯗꯤ ꯂꯩ ꯍꯥꯏꯕꯁꯦ ꯃꯥꯏ ꯄꯥꯛꯄ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ